Matamgi Manipuri Wari channel asibu tabiriba khwai pumnamakpu taramna okchari. Ngasi muktaminarasi Napaldugi Marumda 10 suba tangka. Lingthoina Puspa nangi phone lae. Oh, amta paikhatlo. Kanano yengune aduga ai mai tari namta habi khoba. Lingthoina phone do paikhatli. Rosanna Kadorage, Hosi Pablo Lactrade. I the same Sabalone Lore, no the Nire what libase. I di Puspanati, Lingtoine Rosan Ikaina. Puspa Letra, Mabukai is a kike. Madi Maitari. Oh, amok the Pahan Brakira. Hoi, Pahalake, Aduding Actangayuka. Lingtoina Puspa the Pondopi. Lingthoina Puspa se Rosanne now mutapahelo oye Pondo Puspa the Piram Laga Lingthoi Sutokre Rosanna Nati Kayunu Masizikari Hanakige Puspana Haima Masisi Sunday Nico I the Kautuk Lure Us Nungs the Beran he a coinus on the Tawang Pumbalore Parese Tamo a collusion of a Torage Credit to Roko Hoi Lingthoina Puspa no hero do I send an or winning dana Kaikanam Harakone Nate dead calibra Us dead can a debema I dig out and Hyodre Sasalusal Onansu Haima Kainang Mam to bo Ho Nan Rosanane a coipuna Zaktaram Samina Saharapane I dig out and no one that hydradana Oh Talida I did a zero Yare Bema, Yam Rizak Patasalakano, 800 command Jatuino. A sing many Puspa, I mong has yam no idea, Aduna I settle regeva. Oh, pare, Adudina, I should settle it under the command as a tuino. Us, me no idol he, none the settle heba. Nangise, Hana Heidi kind of warrior. Us, not deba, nung sidiba, Parase, Lucian Abatorase. Ado, ay yambong dam tahiram ge ko. Asi haiduna phone tawi adubu tomtindi phone do pairaktre. Puspa, se phone je nang taw ay dress sense tawruge ba ko. Tawge. Tomtindi call do receive adam tawrokidre. Puspa na. Lingthoi, thankrani. Horen halaga phajana dum hairase. Masu kashi sauroi ba. Lingthoi yam nungaitana. Hoi. Somdana Albertna. Bye. Lakane hai bro moibo. As Kaino, Kayarak Sure, Aina Lakani no on the Harise. As how do power lak the Basibu, command to the Nova. Moido, Kaptulure, Dunane. Taza Dreda, I did Lacto Mandreda. Hoyarise, Nangamuta Pazana Manung the Leramova, Lak the Lak Dragana, and is at Lagos Lorugeba. Ngaki matung da Rosanna. Puspa, Lingthoi, Noila Edana. Echo di Noila Aroidrana, Pakal Robane. Puspana. Echo di Kauraba. Is Adopazana High Credible Kaure Kaina. Albertna Amo. Lingthoi, Changsila O, Kasuko. Lingthoi, no me. Jaye. Somdana Tomtinna Ima Yaradra Yare Adonang Yumlom the Kumla the Vanatro Ima I Bazar Power the Satluge Job Center the Karam Tabaka we have a dog Yeluge Hoi Jaluro Ado Ima Vasakarapiro Memjobi Jongasapi Amapi Tomtinda Memjobina Sese Sine Yaradro Yaranima Numidangi Matamni Tomtin Lingthoi the call tawi Adubu Lingthoi phone the receipt of de Adum Kaktalai Us Taurido Machine Pisigi is so sidiba. I know a sign as he took only have the Kanglavan. Leram liver Miss Colmayam Dunaba Us Sibu Iralaba Masigi Maja Machine Mapamatam Kangdam Tolopani Maine and a Torsinaba, Nushikit and Bugana Silaba, Adum Pura Sacradam.
ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯜ ꯇꯧꯏ ꯑꯗꯨꯕꯨ ꯍꯟꯗꯛꯃꯛꯇꯤ ꯐꯣꯟꯗꯣ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯈ꯭ꯔꯦ꯫ ꯑꯦ ꯁ꯭ꯋꯤꯆ ꯑꯣꯐꯀ ꯊꯝꯖꯤꯜꯂꯤꯅꯦ ꯑꯁ ꯃꯁꯤꯒꯤ ꯃꯤꯁꯤꯗꯤꯕ ꯉꯁꯤꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯑꯩ ꯈꯪꯉꯦ ꯃꯥꯏ ꯃꯑꯣꯡꯁꯦ ꯍꯌꯦꯡ ꯐꯖꯅ ꯁꯥꯟꯅꯕꯅ ꯐꯔꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯦꯝꯆꯧꯕꯤ ꯅꯥꯁꯣꯟ ꯄꯤꯛꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯀꯩꯅꯣ ꯑꯩꯒꯤ ꯄꯥꯝꯕꯣꯝꯁꯤꯅ ꯑꯁꯨꯛ ꯀꯟꯅ ꯆꯣꯡꯂꯤꯕꯁꯤꯕꯣ? ꯇꯟꯖꯥ ꯑꯗꯨꯗ ꯇꯣꯝꯊꯤꯟꯁꯨ ꯀꯣꯂꯦꯖ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯛꯂꯤ꯫ ꯃꯦꯝꯆꯧꯕꯤꯅ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯣꯂꯦꯖ ꯆꯠꯇꯧꯔꯕ꯭ꯔꯣ? ꯆꯠꯇꯧꯔꯦ꯫ ꯉꯁꯤꯗꯤ ꯏꯃꯥꯁꯦ ꯄꯥꯝꯕꯣꯝ ꯌꯥꯝꯅ ꯆꯣꯡꯉꯤ꯫ ꯅꯪ ꯀꯣꯂꯦꯖꯇ ꯅꯃꯥꯟꯅꯕꯒ ꯃꯤꯒ ꯃꯔꯩ ꯇꯧꯗꯅ ꯈꯠꯅ ꯆꯩꯅꯕ ꯇꯧꯔꯨꯅꯨꯀꯣ꯫ ꯍꯣꯏ ꯏꯃꯥ ꯇꯧꯔꯣꯏꯌꯦ꯫ ꯑꯁꯨꯝꯅ ꯇꯣꯝꯊꯤꯟ ꯀꯣꯂꯦꯖ ꯆꯠꯈ꯭ꯔꯦ꯫ ꯃꯃꯥꯁꯨ ꯀꯩꯊꯦꯜ ꯆꯠꯈ꯭ꯔꯦ꯫ ꯀꯣꯂꯦꯖꯇ ꯁꯦꯀꯦꯟ ꯄꯦꯔꯦꯗ ꯑꯣꯖꯥ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅ ꯀꯣꯂꯦꯖꯀꯤ ꯂꯝꯄꯥꯛ ꯃꯌꯥ ꯑꯃꯗ ꯐꯝꯂꯤ ꯇꯣꯝꯊꯤꯟ꯫ ꯏꯁꯧꯗꯨꯕꯨ ꯐꯣꯟꯗꯣ ꯑꯃꯨꯛ ꯍꯥꯡꯂꯝꯗꯣꯏꯖꯥꯔꯥ ꯑꯝꯇꯕꯨ ꯇꯧꯔ ꯌꯦꯡꯒꯦꯅꯦ꯫ ꯇꯣꯝꯊꯤꯟ ꯂꯤꯡꯊꯣꯏꯗ ꯐꯣꯟ ꯇꯧꯏ꯫ ꯐꯣꯟꯗꯤ ꯆꯠꯂꯦ꯫ ꯑꯁ ꯑꯃꯨꯛ ꯄꯥꯏꯔꯛꯂꯣꯏꯗꯣꯏꯖꯥꯔꯣ ꯃꯁꯤꯕꯣ? ꯂꯤꯡꯊꯣꯏꯅ ꯀꯞꯅꯤꯡ ꯀꯞꯅꯤꯡ ꯇꯧꯅ ꯌꯥꯝꯕꯨꯡ꯫ ꯇꯣꯝꯊꯤꯟꯅ ꯐꯣꯟ ꯑꯃꯨꯛꯇꯪ ꯄꯥꯏꯍꯧꯗꯕꯒꯤ ꯃꯤꯕꯨ ꯑꯗꯨ ꯀꯨꯏꯅ ꯂꯥꯛꯅꯕ ꯍꯧꯅꯕ꯭ꯔꯣ? ꯂꯤꯡꯊꯣꯏ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯇꯣꯝꯊꯤꯟꯅ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯋꯥꯒ ꯑꯃꯠꯇ ꯉꯥꯡꯗ꯭ꯔꯤꯁꯤꯕꯨ ꯁꯥꯎꯕ ꯐꯠꯇ꯭ꯔꯤꯕ꯭ꯔꯣ ꯍꯧꯖꯤꯛ ꯐꯥꯎꯕ? ꯑꯩ ꯂꯥꯟꯖꯔꯦꯕ ꯁꯦ ꯁꯥꯎꯔꯅꯣꯕ ꯑꯩ ꯂꯥꯟꯖꯔꯦꯕ꯫ ꯂꯤꯡꯊꯣꯏ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯃꯆꯤꯟ ꯃꯦꯟꯗꯨꯅ ꯀꯞꯄ ꯈꯥꯡꯖꯔꯤ꯫ ꯇꯣꯝꯊꯤꯟꯅ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯨ ꯀꯩꯒꯤꯅꯣ? ꯌꯥꯝꯕꯨꯡꯅ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯈꯟꯕ꯭ꯔꯣ? ꯃꯤꯀꯨꯞ ꯑꯃꯠꯇ ꯅꯪꯒ ꯋꯥꯔꯤ ꯁꯥꯍꯧꯗꯕꯗ ꯆꯍꯤ ꯀꯌꯥ ꯁꯥꯗꯕꯒꯨꯝ ꯈꯟꯖꯔꯤꯕ ꯑꯩꯅ ꯉꯔꯥꯡ ꯀꯌꯥꯝ ꯋꯥꯅ ꯈꯥꯡꯂꯝꯒꯅꯤ ꯍꯥꯏꯕꯗꯣ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯂꯤꯡꯊꯣꯏ? ꯂꯤꯡꯊꯣꯏ ꯍꯟꯗꯛꯃꯨꯛꯇꯤ ꯀꯥꯏꯔꯕ ꯊꯃꯣꯏꯕꯨ ꯐꯥꯖꯤꯟꯖꯕ ꯉꯝꯗꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯌꯥꯝꯕꯨꯡ꯫ ꯇꯣꯝꯊꯤꯟꯁꯨ ꯀꯞꯅꯤꯡ ꯀꯞꯅꯤꯡ ꯇꯧꯗꯨꯅ ꯅꯪ ꯌꯥꯝꯅ ꯐꯠꯇꯦ ꯂꯤꯡꯊꯣꯏ꯫ ꯑꯩꯅ ꯋꯥꯕꯁꯦ ꯅꯪ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯑꯩꯕꯨ ꯀꯌꯥꯝ ꯋꯥꯍꯟꯅꯤꯡꯒꯦ ꯅꯪ ꯑꯃꯨꯛꯇ ꯍꯥꯏꯔꯛꯑꯣ ꯂꯤꯡꯊꯣꯏ꯫ ꯂꯤꯡꯊꯣꯏ ꯀꯞꯄꯗꯤ ꯂꯦꯞꯇꯦ꯫ ꯌꯥꯝꯕꯨꯡ ꯅꯪ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ꯭ꯔꯥ? ꯅꯪꯕꯨ ꯅꯨꯡꯁꯤꯔꯝꯗ꯭ꯔꯒ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯑꯁꯨꯛ ꯋꯥꯖꯔꯤꯕ, ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯇ ꯆꯤꯝꯕꯥꯜꯗ ꯃꯣꯃꯣꯜ ꯅꯣꯛꯆꯔꯤꯕ, ꯋꯥꯔꯕ ꯃꯤꯀꯨꯞꯇꯅ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯆꯤꯟꯊꯕ ꯉꯝꯂꯤꯕ ꯑꯁꯤꯕꯨ ꯉꯝꯂꯝꯈꯤꯗ꯭ꯔꯅꯦ ꯂꯤꯡꯊꯣꯏ? ꯂꯤꯡꯊꯣꯏ ꯃꯄꯤ ꯇꯩꯊꯣꯛꯇꯨꯅ ꯌꯥꯝꯕꯨꯡ ꯉꯁꯤꯗꯤ ꯑꯩ ꯋꯥ ꯑꯃꯈꯛꯇ ꯍꯥꯏꯖꯒꯦ, ꯌꯥꯝꯕꯨꯡꯅ ꯁꯣꯏꯗꯅ ꯌꯥꯕꯤꯌꯨꯀꯣ꯫ ꯅꯪꯅ ꯍꯥꯏꯕ ꯋꯥꯗ ꯑꯩꯅ ꯌꯥꯈꯤꯗꯕ ꯌꯥꯎꯈ꯭ꯔꯕ꯭ꯔꯥꯅꯦ? ꯂꯤꯡꯊꯣꯏ ꯃꯆꯤꯟꯗꯨ ꯃꯦꯟꯁꯤꯟꯗꯨꯅ ꯀꯞꯄ ꯈꯥꯡꯂꯒ ꯌꯥꯝꯕꯨꯡ ꯏꯕꯥꯅꯤꯒꯤ ꯃꯔꯤꯁꯦ ꯄꯟꯊꯨꯡ ꯌꯧꯔꯔꯣꯏꯗꯕ ꯅꯨꯡꯁꯤꯕꯅꯦ, ꯏꯕꯥꯅꯤ ꯂꯥꯞꯊꯣꯛꯅꯔꯁꯤ꯫ ꯌꯥꯔꯦꯀꯣ ꯐꯥꯒꯤꯅꯤ ꯀꯥꯏꯅ ꯃꯇꯥꯡ ꯌꯥꯝ ꯆꯥꯗꯦ ꯑꯗꯨꯒꯤ ꯐꯥꯒꯤꯗꯣ꯫ ꯌꯥꯝꯕꯨꯡ ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ, ꯐꯥꯒꯤꯅꯦ ꯈꯟꯒꯅꯨ꯫ ꯇꯣꯝꯊꯤꯟ ꯁꯥꯎꯔꯞꯅ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨꯕꯣ? ꯃꯤꯀꯨꯞ ꯑꯃꯈꯛ ꯁꯣꯏꯕꯒꯤꯕꯨ ꯑꯗꯨꯒꯨꯝꯕ ꯋꯥꯗꯨꯕꯨ ꯍꯦꯛꯇ ꯍꯥꯏꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯁꯦꯡꯕꯅꯦ ꯌꯥꯝꯕꯨꯡ, ꯅꯪ ꯑꯩꯅ ꯂꯥꯟꯕ ꯉꯝꯂꯔꯣꯏꯗꯕ ꯄꯟ ꯑꯃꯅ ꯊꯠꯇꯨꯅ ꯊꯝꯈ꯭ꯔꯦ꯫ ꯅꯪꯅ ꯉꯥꯡꯂꯤꯕ ꯆꯣꯏꯔꯣꯜ ꯃꯌꯥꯝꯗꯨꯕꯨ ꯀꯩꯅꯣ? ꯁꯦ ꯀꯩꯅꯣꯕ ꯐꯖꯅ ꯑꯩꯕꯨ ꯒ꯭ꯌꯥꯟ ꯑꯝꯇ ꯇꯥꯍꯜꯂꯣ꯫ ꯑꯩꯅ ꯉꯥꯡꯂꯤꯕ ꯆꯣꯏꯔꯣꯜꯁꯦ ꯌꯥꯝꯕꯨꯡꯒꯤꯗꯃꯛ ꯈꯜꯂꯒꯅꯦ꯫ ꯌꯥꯝꯕꯨꯡ ꯏꯕꯥꯅꯤ ꯌꯦꯛꯊꯣꯛꯅꯔꯝꯃꯦ꯫ ꯌꯦꯛꯊꯣꯛꯂꯒ ꯀꯩꯗꯧꯔꯒꯦ? ꯅꯪꯅ ꯑꯗꯨꯗ ꯑꯗꯨꯛ ꯌꯥꯝꯅ ꯂꯨꯅ ꯈꯟꯖꯤꯜꯂꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯏꯕꯥꯅꯤꯅ ꯅꯨꯡꯁꯤꯅꯔꯤꯁꯦ ꯀꯥꯏꯅꯔꯁꯦ ꯍꯥꯏꯅ ꯅꯨꯡꯁꯤꯅꯔꯤꯔꯣ? ꯄꯟꯊꯨꯡꯒꯤꯗꯃꯛ ꯅꯨꯡꯁꯤꯅꯔꯕꯁꯨ ꯌꯥꯝꯕꯨꯡꯅ ꯍꯌꯦꯡ ꯋꯥꯒꯗꯕ ꯊꯕꯛꯇꯤ ꯑꯩ ꯇꯧꯅꯤꯡꯗꯤꯌꯦ꯫ ꯑꯗꯨꯗꯤ ꯅꯪꯒ ꯀꯥꯏꯅꯔꯒ ꯌꯥꯝꯕꯨꯡꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯒꯅꯤ ꯈꯟꯕ꯭ꯔꯥ? ꯑꯩ ꯅꯪ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏꯌꯦ ꯂꯤꯡꯊꯣꯏ꯫ ꯂꯤꯡꯊꯣꯏ ꯇꯣꯝꯊꯤꯟꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯀꯞꯄꯗꯤ ꯂꯦꯞꯇꯦ꯫ ꯂꯤꯡꯊꯣꯏ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯌꯥꯝꯕꯨꯡ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯋꯥꯁꯦ ꯑꯃꯨꯛꯇꯗꯤ ꯌꯥꯕꯤꯌꯨ ꯀꯩꯗꯧꯔꯒꯦ? ꯃꯗꯣ ꯑꯩ ꯌꯥꯕ ꯉꯝꯂꯣꯏ꯫ ꯑꯩ ꯅꯪꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏꯌꯦ꯫ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯂꯦꯞꯂꯕꯗꯤ ꯑꯩꯅ ꯀꯅꯥꯕꯨꯁꯨ ꯀꯤꯗꯦ, ꯄꯨꯝꯅꯃꯛ ꯊꯦꯡꯅꯕ ꯉꯝꯒꯅꯤ꯫ ꯂꯤꯡꯊꯣꯏ ꯈꯣꯟ ꯀꯜꯂꯞꯅ ꯅꯪꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ, ꯀꯜꯂꯛꯄꯅꯦ, ꯑꯣꯏꯖꯕ ꯊꯤꯕꯅꯦ, ꯊꯨꯡꯅꯕ ꯈꯛꯇꯅ ꯅꯨꯡꯁꯤꯒꯤ ꯄꯟꯊꯨꯡꯂꯣ꯫ ꯇꯣꯝꯊꯤꯟ ꯅꯥꯁꯣꯟ ꯄꯤꯛꯅ ꯂꯤꯡꯊꯣꯏ
ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯗꯤ ꯑꯩꯕꯨ ꯑꯋꯥꯕ ꯑꯃꯠꯇ ꯄꯤꯒꯦ ꯈꯜꯂꯣꯏ ꯄꯟꯊꯨꯡ ꯈꯛꯇꯒꯤꯔ ꯅꯨꯡꯁꯤꯕꯁꯦ ꯄꯟꯊꯨꯡ ꯌꯥꯎꯗ꯭ꯔꯕꯗꯤ ꯅꯨꯡꯁꯤꯕ ꯀꯧꯗꯕ꯭ꯔꯣ ꯂꯤꯡꯊꯣꯏ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯣ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯂꯤꯡꯊꯣꯏ ꯂꯤꯡꯊꯣꯏ ꯑꯣꯛ ꯈꯣꯡꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯡꯁꯤꯗꯦ ꯑꯩꯗꯤ ꯅꯪꯕꯨ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯗꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯁꯥꯁꯤꯟꯅꯕꯅꯦ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ ꯅꯪꯕꯨ ꯅꯨꯡꯁꯤꯗꯤꯌꯦ ꯇꯣꯝꯊꯤꯟ ꯄꯤꯔꯥꯡ ꯆꯤꯟꯊꯗꯨꯅ ꯂꯤꯡꯊꯣꯏ ꯅꯪꯒꯤ ꯊꯃꯣꯏꯗꯣ ꯀꯟꯃꯜꯂꯦ ꯑꯗꯨꯛ ꯇꯝꯊꯤꯔꯕ ꯋꯥꯍꯩꯗꯣ ꯅꯪꯒꯤ ꯆꯤꯝꯕꯥꯜꯗꯒꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯄꯨꯟꯁꯤꯗ ꯈꯜꯂꯨꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯅꯪꯗꯤ ꯅꯨꯡꯒꯤ ꯃꯨꯔꯇꯤ ꯑꯣꯏꯔꯝꯂꯦ ꯃꯥꯅꯦ ꯑꯩꯗꯤ ꯅꯨꯡꯒꯤ ꯃꯨꯔꯇꯤꯅꯤ ꯑꯗꯨꯇꯁꯨ ꯅꯠꯇꯦ ꯆꯦꯒꯤ ꯅꯥꯆꯣꯝꯁꯨꯅꯦ ꯑꯩꯗꯤ ꯂꯩꯅꯝ ꯌꯥꯎꯗ꯭ꯔꯕ ꯂꯩꯇꯦꯡ ꯈꯛꯇꯒꯤ ꯑꯣꯏꯔꯕꯅꯦ ꯑꯗꯨꯛ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯑꯍꯦꯟꯕ ꯎꯔꯒ ꯅꯨꯡꯁꯤꯕꯕꯨ ꯃꯤꯔꯥꯏꯕ ꯉꯝꯕ ꯊꯃꯣꯏꯗꯣ ꯉꯛꯇꯕ ꯉꯝꯗꯦ ꯇꯣꯝꯊꯤꯟꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡ ꯃꯔꯤꯛ ꯑꯣꯏꯗꯨꯅ ꯃꯩ ꯍꯧꯔꯤ ꯂꯤꯡꯊꯣꯏꯒꯤ ꯊꯃꯣꯏꯗ ꯀꯞꯄꯁꯨ ꯂꯦꯞꯇꯦ ꯂꯤꯡꯊꯣꯏꯅ ꯃꯥꯅꯦ ꯑꯩꯗꯤ ꯄꯨꯝꯅꯃꯛꯀꯤ ꯁꯛꯂꯣꯟ ꯄꯨꯕꯤꯅꯦ ꯑꯩꯗꯤ ꯑꯍꯦꯟꯕ ꯄꯥꯝꯕꯤꯅꯦ ꯑꯗꯨꯅ ꯅꯪ ꯏꯅꯥꯛꯇꯒꯤ ꯂꯥꯞꯊꯣꯛꯈ꯭ꯔꯣ ꯇꯣꯝꯊꯤꯟ ꯂꯤꯡꯊꯣꯏꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯕ ꯑꯣꯏꯕꯅ ꯍꯥꯏꯈꯤꯕ ꯉꯥꯡꯈꯤꯕ ꯃꯌꯥꯝꯗꯣ ꯄꯨꯝꯅꯃꯛ ꯀꯥꯎꯗꯨꯅ ꯇꯣꯝꯊꯤꯟꯅ ꯂꯤꯡꯊꯣꯏ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩ ꯅꯪꯒ ꯄꯨꯟꯁꯤꯒ ꯂꯥꯞꯅꯕ ꯉꯝꯂꯣꯏ ꯑꯗꯨꯛ ꯆꯥꯎꯕ ꯄꯣꯠꯂꯨꯝꯗꯣ ꯑꯩꯒꯤ ꯀꯣꯛꯇꯒ ꯊꯥꯡꯒꯠꯄꯤꯒꯅꯨ ꯂꯤꯡꯊꯣꯏ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯑꯩꯅ ꯂꯥꯞꯅ ꯅꯈꯣꯏꯅ ꯎꯔꯨꯗꯕ ꯃꯐꯝ ꯑꯃꯗ ꯆꯠꯈꯤꯕꯗꯣ ꯅꯠꯇ꯭ꯔꯥ ꯂꯤꯡꯊꯣꯏ ꯅꯪ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯌꯥꯔꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯃ ꯐꯥꯎꯕ ꯂꯩꯔꯝꯗ꯭ꯔꯦ ꯑꯩ ꯈꯪꯉꯦ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯑꯩ ꯂꯥꯞꯅ ꯆꯠꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯡꯊꯣꯏ ꯐꯣꯟꯗꯣ ꯀꯛꯊꯠꯂꯤ ꯇꯣꯝꯊꯤꯟ ꯄꯥꯈꯠꯅ ꯐꯣꯟꯗꯣ ꯑꯃꯨꯛ ꯇꯧꯁꯤꯜꯂꯤ ꯑꯗꯨꯕꯨ ꯄꯥꯏꯔꯛꯇ꯭ꯔꯤ ꯁꯣꯝꯗꯅ ꯄꯨꯁꯄꯥꯅ ꯂꯤꯡꯊꯣꯏ ꯅꯪꯅ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣ ꯇꯣꯝꯊꯤꯟꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯅꯪꯒꯤ ꯐꯤꯔꯦꯞꯁꯦ ꯄꯥꯝꯗꯤꯌꯦ ꯂꯤꯡꯊꯣꯏ ꯂꯤꯡꯊꯣꯏ ꯀꯞꯇꯨꯅ ꯄꯥꯝꯗ꯭ꯔꯕꯁꯨ ꯃꯥꯒꯤ ꯇꯔꯨ ꯇꯔꯨ ꯆꯦꯜꯂꯤꯕ ꯄꯨꯟꯁꯤ ꯏꯆꯦꯜ ꯑꯁꯤꯗ ꯃꯣꯠꯂꯕ ꯑꯩꯒꯤ ꯏꯆꯦꯜꯁꯦ ꯑꯃꯨꯛ ꯌꯥꯟꯁꯤꯜꯂꯨꯕ ꯄꯥꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯅꯪꯅ ꯄꯠ ꯊꯗꯠꯄꯗꯨꯗꯤ ꯃꯥꯅ ꯀꯔꯤ ꯈꯜꯂꯝꯒꯅꯤ ꯈꯟꯁꯅꯨ ꯈꯟꯅꯤꯡꯕ ꯈꯜꯂꯁꯅꯨ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯌꯥꯏꯐꯅꯕꯅꯤ ꯂꯤꯡꯊꯣꯏ ꯐꯣꯟ ꯂꯥꯛꯏꯁꯦ ꯑꯃꯨꯛꯇ ꯄꯥꯏꯈꯠꯂꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯕꯤꯌꯨꯕ ꯄꯥꯏꯔꯔꯣꯏ ꯃꯥꯒ ꯋꯥꯔꯤ ꯁꯥꯔꯔꯣꯏ ꯃꯥꯒ ꯋꯥꯔꯤ ꯁꯥꯔꯒ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯩꯆꯥꯛꯁꯦ ꯍꯦꯜꯂꯛꯏ ꯂꯤꯡꯊꯣꯏ ꯅꯪ ꯀꯞꯀꯅꯨ ꯅꯪꯅ ꯀꯞꯄꯗꯣ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯤꯌꯦ ꯁꯦ ꯑꯃꯨꯛꯇꯗꯤ ꯄꯥꯏꯈꯠꯂꯨꯕ ꯐꯣꯟꯁꯦ ꯑꯃꯨꯛꯇꯗꯤ ꯄꯥꯏꯈꯠꯂꯨꯕ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯌꯥꯔꯒꯦ ꯂꯤꯡꯊꯣꯏ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯌꯥꯔꯒꯦꯕ ꯇꯣꯝꯊꯤꯟ ꯃꯄꯤ ꯆꯗꯨꯝ ꯆꯗꯨꯝ ꯆꯦꯟꯊꯗꯨꯅ ꯋꯥꯈꯜꯁꯨ ꯈꯟꯗꯨꯅ ꯂꯤꯡꯊꯣꯏꯗ ꯂꯦꯞꯇꯅ ꯀꯣꯜ ꯇꯧꯔꯤ ꯀꯥꯏꯅꯊꯪꯗ ꯄꯥꯏꯈꯠꯂꯛꯏ ꯐꯣꯟꯗꯣ ꯍꯦꯛ ꯄꯥꯏꯈꯠꯂꯛꯄꯒ ꯇꯣꯝꯊꯤꯟ ꯀꯞꯇꯨꯅ ꯂꯤꯡꯊꯣꯏ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯌꯥꯔꯒꯦ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯌꯥꯔꯒꯦ ꯑꯗꯨꯕꯨ ꯅꯪ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗꯒꯤꯗꯤ ꯂꯥꯞꯅ ꯆꯠꯈꯤꯅꯨ ꯂꯤꯡꯊꯣꯏ ꯃꯆꯤꯟ ꯃꯦꯟꯗꯨꯅ ꯃꯈꯣꯟ ꯊꯣꯛꯍꯟꯗꯅ ꯇꯨꯃꯤꯟꯅ ꯀꯞꯂꯤ ꯇꯣꯝꯊꯤꯟꯅ ꯅꯪꯕꯨ ꯅꯣꯡꯃꯇ ꯂꯥꯞꯅꯅꯤ ꯈꯜꯂꯨꯕꯗ ꯊꯃꯣꯏꯁꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯖꯕ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯥꯞꯅꯕꯒꯤ ꯅꯪꯒꯤ ꯐꯤꯔꯦꯞ ꯑꯩ ꯌꯥꯔꯦ ꯑꯩ ꯌꯥꯔꯒꯦ ꯄꯨꯝꯅꯃꯛ ꯑꯩ ꯌꯥꯔꯦ ꯑꯗꯨꯕꯨ ꯇꯣꯝꯊꯤꯟ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯂꯤ ꯐꯥꯖꯤꯟꯕ ꯉꯝꯗ꯭ꯔꯕ ꯊꯃꯣꯏꯒꯤ ꯃꯩꯆꯥꯛꯅ ꯍꯦꯟꯃꯟꯈꯤꯕꯅ ꯇꯣꯝꯊꯤꯟꯅ ꯑꯗꯨꯕꯨ ꯂꯤꯡꯊꯣꯏ ꯅꯪꯅ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗꯒꯤ ꯂꯥꯞꯅ ꯆꯠꯀꯦ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨꯗꯗꯤ ꯊꯥꯗꯣꯛꯄꯤꯌꯨ ꯂꯤꯡꯊꯣꯏ ꯀꯞꯇꯨꯅ ꯌꯥꯝꯕꯨꯡ ꯂꯥꯏꯕꯛꯅ ꯑꯁꯨꯝꯅ ꯊꯣꯛꯑꯣ ꯍꯥꯏꯗꯨꯅ ꯇꯝꯂꯝꯂꯕꯅꯤ ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯨꯀꯣ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯂꯤꯡꯊꯣꯏ ꯐꯣꯟꯗꯣ ꯊꯝꯈ꯭ꯔꯦ ꯇꯣꯝꯊꯤꯟ ꯃꯊꯟꯇ ꯁꯣꯜꯍꯧꯋꯤ ꯋꯥꯔꯧꯕ ꯂꯥꯏꯕꯛꯇꯤ ꯃꯤꯅ ꯁꯦꯝꯕꯅꯤ ꯈꯦꯠꯅꯕꯒꯤ ꯄꯜꯁꯨ ꯃꯤꯅ ꯊꯝꯕꯅꯤ ꯑꯗꯨꯕꯨ ꯋꯥꯔꯧꯗꯦ ꯊꯃꯣꯏꯁꯤꯅ ꯈꯟꯖꯔꯨꯕ ꯅꯨꯡꯁꯤꯖꯔꯨꯕ ꯅꯪꯒꯤ ꯅꯐꯝꯗ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯂꯥꯛꯄꯗ ꯇꯨꯔꯗꯕ ꯆꯦꯛꯄꯜꯗ ꯍꯧꯔꯤꯕ ꯃꯌꯣꯜ ꯀꯪꯂꯕ ꯎꯄꯥꯜꯕꯨ ꯀꯔꯝꯕ ꯎꯔꯤꯅ ꯌꯦꯠꯅꯤꯡꯒꯅꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯅꯐꯝꯗ ꯌꯦꯠꯂꯔꯣꯏ ꯅꯪꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯎꯔꯒ
ꯄꯨꯟꯁꯤꯁꯦ ꯍꯔꯥꯎ ꯍꯔꯥꯎ ꯀꯥꯏꯅꯕꯅ ꯄꯟꯊꯨꯡ ꯑꯣꯏꯗꯨꯅ ꯏꯃꯤꯠ ꯄꯦꯟꯅ ꯌꯦꯡꯖꯔꯒ ꯂꯦꯜꯂꯒꯦꯀꯣ꯫ ꯇꯣꯝꯊꯤꯟ ꯄꯤꯔꯥꯡ ꯆꯦꯟꯊꯗꯨꯅ ꯋꯥꯈꯜ ꯀꯌꯥꯁꯤ ꯈꯟꯗꯨꯅ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯒ ꯃꯥꯒꯤ ꯕꯦꯒꯇꯨ ꯄꯨꯔꯒ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯈꯤ꯫ ꯁꯣꯝꯗꯁꯨ ꯂꯤꯡꯊꯣꯏꯅ, ꯌꯥꯝꯕꯨꯡ, ꯅꯪꯕꯨ ꯃꯄꯥꯟ ꯊꯣꯡꯗ ꯂꯥꯞꯅ ꯏꯟꯊꯣꯛꯂꯕꯁꯨ ꯊꯃꯣꯏꯗꯗꯤ ꯅꯪꯒꯤ ꯁꯛꯇꯝꯇꯕꯨ ꯂꯥꯠꯈꯤꯅꯤ꯫ ꯅꯪꯒꯤ ꯅꯨꯡꯁꯤ ꯃꯆꯨꯅ ꯉꯝꯅꯃꯛ ꯁꯪꯈ꯭ꯔꯕ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯀꯅꯥꯅꯁꯨ ꯃꯍꯨꯠ ꯁꯤꯜꯍꯜꯂꯣꯏ꯫ ꯄꯟꯊꯨꯡ ꯌꯧꯗ꯭ꯔꯕꯁꯨ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯈꯨꯗꯤꯡꯕꯨ ꯎꯖꯔꯒ ꯃꯣꯃꯣꯟ ꯅꯧꯅ ꯍꯤꯡꯒꯦꯀꯣ ꯌꯥꯝꯕꯨꯡ꯫ ꯂꯤꯡꯊꯣꯏꯁꯨ ꯃꯆꯤꯟꯗ ꯅꯥꯁꯣꯟ ꯄꯤꯛꯅ ꯁꯣꯟꯗꯨꯅ ꯄꯦꯟꯅ ꯀꯞꯆꯔꯤ꯫ ꯇꯣꯝꯊꯤꯟ ꯀꯣꯂꯦꯖꯇꯒꯤ ꯍꯜꯂꯛꯂꯒ ꯃꯃꯥꯒꯤ ꯄꯣꯛꯐꯝ ꯇꯝꯅ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯃꯃꯥꯗꯤ ꯃꯥꯒꯤ ꯄꯣꯛꯐꯝꯗꯨꯗ ꯂꯩꯔꯝꯗꯕꯗꯨꯗ ꯃꯅꯥꯛꯇ ꯐꯝꯂꯤꯕ ꯑꯍꯜ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯍꯪꯉꯤ꯫ ꯇꯣꯝꯊꯤꯟꯅ, ꯑꯕꯣ, ꯀꯩꯅꯣꯝꯇ ꯍꯪꯒꯦ꯫ ꯏꯕꯨꯡꯉꯣ, ꯀꯔꯤ ꯂꯧꯒꯦ ꯍꯥꯏꯕꯅꯣ? ꯑꯕꯣ, ꯄꯣꯠ ꯂꯧꯒꯗꯕ ꯅꯠꯇꯤꯌꯦ, ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯍꯪꯖꯒꯦ꯫ ꯀꯔꯤꯅꯣ? ꯍꯪꯉꯣ ꯍꯪꯉꯣ꯫ ꯇꯣꯝꯊꯤꯟ ꯃꯃꯥꯒꯤ ꯄꯣꯛꯐꯝ ꯃꯄꯥꯗ ꯃꯈꯨꯠ ꯊꯤꯟꯗꯨꯅ, ꯑꯁꯤꯗ ꯄꯣꯛꯐꯝ ꯐꯝꯕꯤꯗꯣ ꯀꯗꯥꯏ ꯆꯠꯈꯤꯒꯦ? ꯄꯣꯠꯇꯤ ꯂꯩꯔꯤ, ꯃꯌꯨꯝ ꯍꯟꯈ꯭ꯔꯕꯣ ꯑꯕꯣ? ꯈꯪꯗꯦꯅꯦ ꯏꯕꯨꯡꯉꯣ, ꯑꯗꯨꯝ ꯁꯤꯒꯨꯝꯕ ꯃꯇꯝꯁꯦ ꯃꯥꯡꯕꯅꯤ, ꯑꯗꯨꯒ ꯑꯃꯨꯛ ꯍꯣꯔꯦꯟ ꯍꯜꯂꯛꯄꯅꯤꯅꯦ꯫ ꯍꯥꯏꯔꯤꯁꯤꯕꯨ ꯀꯗꯥꯏꯗ? ꯈꯪꯗꯦ, ꯀꯗꯥꯏꯗꯕꯨ ꯀꯔꯤ ꯑꯔꯣꯝꯕ ꯂꯤꯆꯠ ꯆꯠꯂꯤꯕꯅꯣ ꯍꯥꯏꯕ꯫ ꯇꯣꯝꯊꯤꯟ ꯑꯍꯜꯗꯨꯒꯤ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯀꯣꯛꯆꯥꯎꯕꯤ ꯀꯥꯔꯛꯂꯤ꯫ ꯑꯆꯥꯛꯄ ꯃꯩꯗ ꯘꯤ ꯍꯩꯕꯒꯨꯝ ꯊꯣꯛꯈ꯭ꯔꯦ ꯃꯤꯀꯨꯞ ꯑꯁꯤꯗ꯫ ꯇꯣꯝꯊꯤꯟ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯌꯨꯝ ꯇꯝꯅ ꯇꯔꯪ ꯑꯃꯗ ꯒꯥꯔꯤꯗꯣ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤ꯫ ꯈꯪꯗꯦꯅꯦ ꯏꯕꯨꯡꯉꯣ, ꯑꯗꯨꯝ ꯁꯤꯒꯨꯝꯕ ꯃꯇꯝꯁꯦ ꯃꯥꯡꯕꯅꯤ, ꯑꯗꯨꯒ ꯑꯃꯨꯛ ꯍꯣꯔꯦꯟ ꯍꯜꯂꯛꯄꯅꯤꯅꯦ꯫ ꯈꯪꯗꯦ, ꯀꯗꯥꯏꯗꯕꯨ ꯀꯔꯤ ꯑꯔꯣꯝꯕ ꯂꯤꯆꯠ ꯆꯠꯂꯤꯕꯅꯣ ꯍꯥꯏꯕ꯫ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯣꯝꯊꯤꯟꯒꯤ ꯅꯥꯀꯣꯡꯗ ꯈꯣꯟꯊꯥꯡ ꯌꯩꯔꯔꯤ ꯇꯠꯇꯅ꯫ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯦꯝꯆꯧꯕꯤꯅ, ꯕꯦꯝꯃ, ꯅꯕꯨꯡ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯕ꯭ꯔꯣ? ꯄꯨꯔꯅꯤꯃꯥ, ꯏꯃꯥ, ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯌꯦ꯫ ꯃꯗꯨꯏ ꯑꯉꯥꯡꯗꯨꯕꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯅꯨꯃꯤꯠ ꯇꯥꯔꯁꯤ ꯐꯥꯎꯕ? ꯏꯃꯥ, ꯀꯩꯁꯨ ꯂꯥꯞꯅ ꯆꯠꯂꯝꯃꯣꯏꯗ, ꯒꯥꯔꯤ ꯂꯩꯕꯅꯦ, ꯂꯥꯛꯆꯔꯅꯤꯌꯦ꯫ ꯑꯗꯨꯕꯣꯕ, ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯄꯥꯝꯕꯣꯝꯁꯨ ꯌꯥꯝ ꯀꯟꯅ ꯆꯣꯡꯉꯦꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯇꯟꯖꯥꯗꯨꯗ ꯇꯣꯝꯊꯤꯟ ꯃꯔꯣꯜ ꯏꯐꯥꯏ ꯐꯥꯏꯅ, ꯅꯨꯡꯉꯥꯏꯔꯦ, ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯃꯨꯛ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯅꯤ? ꯃꯁꯤ ꯃꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ꯫ ꯏꯃꯥ, ꯀꯅꯥꯅꯣ ꯂꯥꯎꯔꯤꯕꯁꯤꯕꯣ? ꯑꯩꯈꯣꯏ ꯇꯥꯃꯣꯁꯨ ꯃꯥꯜꯂꯤ ꯃꯈꯣꯜꯁꯦ꯫ ꯍꯣꯏꯅꯦ, ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ, ꯂꯥꯏꯇꯔꯗꯨ ꯄꯥꯏꯔꯛꯑꯣ ꯏꯕꯦꯝꯃ꯫ ꯇꯣꯝꯊꯤꯟ ꯆꯠꯂꯝꯕꯗꯒꯤ ꯇꯨꯁꯤꯜꯂꯤ, ꯃꯈꯣꯡꯗꯣ ꯑꯀꯨꯠꯄꯗ ꯇꯥꯁꯤꯟꯗꯨꯅ ꯃꯔꯣꯜ ꯏꯐꯥꯏ ꯐꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯀꯅꯥꯅꯣ? ꯏꯜꯂꯛꯏꯗꯣ ꯍꯥ? ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯔꯣ? ꯃꯦꯝꯆꯧꯕꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯇꯣꯝꯊꯤꯟꯕꯨ ꯍꯧꯒꯠꯂꯤ꯫ ꯃꯦꯝꯆꯧꯕꯤꯅ, ꯀꯩꯅꯣ ꯏꯆꯥꯅ ꯉꯁꯤ ꯇꯧꯔꯤꯕꯁꯤꯕꯣ? ꯇꯣꯝꯊꯤꯟꯅ, ꯏꯃꯥ, ꯅꯆꯥ ꯉꯁꯤꯗꯤ ꯌꯥꯝꯅ ꯄꯦꯟꯗꯦ, ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ ꯏꯃꯥ꯫ ꯄꯨꯔꯅꯤꯃꯥꯅ ꯑꯃꯨꯛ, ꯀꯩꯅꯣ ꯇꯥꯃꯣ, ꯌꯨꯒ ꯊꯛꯇꯅ ꯇꯧꯔꯤꯗꯨꯕꯨ? ꯅꯃꯥꯏꯗꯣ ꯏꯀꯥꯏꯗ꯭ꯔꯣ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ? ꯀꯔꯤꯒꯤ ꯏꯀꯥꯏꯗꯣꯏꯕ? ꯏꯔꯤꯜꯅ ꯉꯥꯎꯖꯕꯅꯤ, ꯃꯋꯥ ꯂꯧꯗꯦ, ꯃꯤ ꯀꯤꯔꯨꯅꯨ ꯀꯣ, ꯃꯤ ꯀꯤꯔꯨꯅꯨ꯫ ꯃꯦꯝꯆꯧꯕꯤꯅ, ꯏꯕꯨꯡꯉꯣ, ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯒꯤꯅꯣ ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯁꯨꯃꯥꯏꯅ ꯑꯃꯨꯛꯇ ꯇꯧꯗꯕ ꯅꯪꯅ ꯍꯥꯏꯌꯨ, ꯉꯁꯤꯗꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ, ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ ꯍꯥꯏꯔꯤꯁꯤꯅꯦ꯫ ꯑꯩ ꯀꯅꯥꯕꯨꯁꯨ ꯊꯥꯖꯗꯦ, ꯑꯄꯣꯛꯄ ꯏꯃꯥ ꯐꯥꯎꯕ ꯊꯥꯖꯗꯦ ꯍꯥꯏꯔꯤꯁꯤꯅꯦ꯫ ꯃꯦꯝꯆꯧꯕꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ, ꯐꯔꯦ ꯐꯔꯦ, ꯄꯣꯊꯥꯔꯣ ꯂꯥꯛꯑꯣꯁꯦ꯫ ꯃꯦꯝꯆꯧꯕꯤ ꯃꯆꯥꯕꯨ ꯐꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯅꯤꯡꯊꯤꯖꯅ ꯄꯣꯊꯥꯍꯜꯂꯤ꯫ ꯃꯦꯝꯆꯧꯕꯤꯅ, ꯏꯕꯨꯡꯉꯣ, ꯉꯁꯤꯗꯤ ꯐꯖꯅ ꯄꯣꯊꯥꯔꯣꯀꯣ꯫ ꯅꯨꯡꯉꯥꯏꯔꯦ, ꯉꯁꯤꯗꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯃꯦꯝꯆꯧꯕꯤꯅ, ꯀꯔꯤꯅꯣ ꯃꯥꯅ ꯑꯃꯨꯛꯇ ꯇꯧꯗꯕ ꯊꯕꯛ ꯇꯧꯔꯛꯂꯤꯕ ꯑꯁꯤꯕꯣ? ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯒꯤꯅꯣ?
Natraga aina asuk wana hotnariba asibu isasigi pendaba oirabrane. Wakal asi khanduna ningamdana sochut tawduna kapli. Karamba mamanabu masa oibana phattaba lambida khongdaraklabada nungaina penthokna leiba ngamgani. Mathangi numitni. Karino ne pambomsina amuk tawrisina ngarangdagi ngasina amuk kanna chonglibasina. Memchaubi machinda sonduna magi kaitheli pochaising adu bulusilli. Tanja aduda Tomthinju tumba hogolaktuna mapanda thoklai. Memchaubina ibungo ngasidi ima wahige munna tawko nangna ngarang tawriba mayamdubu karino ha. Tomthin wa ngangde. Memchaubina nakhoibu chawri sangle haiduna imana haraujaribase mitmangda adugumba thabaktubu utnabra. Tomthin sauna punamakse sengdaba paisana yoglakpagini. Memchaubi warongna ibungo karino ijana khaliba aduga wahi adugi arthana karino okta lichat chatuna tanba paisana thaglakpa nacha akhoibu kam afabo oidorige. Memchaubi khol kalapna Tomthin gi simbal degi thoglakliba thawraba wahi kayaduna Memchaubi mitlu pirang chintahalli. Tomthinna imana nacha akhoibu aduk wana yokpuibagi mahuttane hu pijaraga hatok pirambada maduna hena phagadabne. Memchaubi kaptuna ibungo isada kanana kari hajilaklage hayo se imada hayo. Haijinba nate pumnamuk nachana khanglaga laklabani aronba khudimuk imadi lamchat naidabi oktabi. Memchaubi Tomthinda khupakna thai. Machagi kallaba wahido phathaba ngamhaudraba ihulna Tomthingi mamaida thai. Machabu khupakna tharuriba khupaktu yengduna ningamdana amuk kapchari Memchaubi. Tomthin sauduna mamaidu leithoktuna leikhi. Memchaubi kaptuna aina hek pokchariba icha faubana aibu thajabidraba adubu ai oktabidi natte. Tomthin wa amata ngangde. Memchaubina nakhoibu imana napaduna pisak pikna hundoklambadagi ngasi faubada phibamse yaholakpada ising glass amana chak chakhom amana yorakpro. Tomthin wa amata ngangde. Memchaubina ngasiga sauramna thumatlaba lamdam asida ichasingbu mimangda ikai piruk khumdanaba haiduna kayada wana honajaruba aduga. Memchaubi thingba ngamdraba ningamdabaga loinana kappi. Nangmakna adugumba wahidu hairaba aina kaithel macha asida injang napi khara yonbasina oiba yaraktabadagi imana nungthilgi matamda chek suba nung thogaiba yauduna isasingbu mimana naba honakhibane ima oktabi natiye. Tomthin nason pikna ima. Tomthin su mamagi wahido taraga ningamdaba pendabana thallare mitta pirang chadum chentharakli. Memchaubi wahi kharado haramlaga mapi tethoktuna kaithel maikai pangkhre. Tomthin leplambadagi phanprekna nafamdai asengba khangdana mamada haidokluriba wahi mayamdo ningamdaba ohelakli. Mapi chadum chintharaduna ima nacha lale nachabu amukta ngakpiyo. Nachana khangdabadagi imada haidaba kaya haikre. Nacha aikoina imagi lamandi mapoksimagi singba ngamlaroi. Ima nangdi aikoigi pumnamakni. Imagumbi mamagi macha oina mapok khudinda pokjageko. Asumna machinda sonduna phamli. Pung kharagi matungda Da Tomthin adubu Tomthin kanna tumbana kauribadu taramde nupa machadu changsilaktuna Tomthingi macha paiduna Da Tomthin sei amukta hogolo. Tomthin uiri kairoragi ipingpinglidubo nupa macha inedo pakhatpana wa haiba ngamlamde nupa machado
Tomtin phuk hawalaktuna pakhatna ima kaidore habano ha fazana hero se ima kaidore habano matang asida ngasigi tangkak asibu loisinjari makha taba hayeng punna taminarasi